Saivolda Security Force singna Operation Changbada Kuki Nupi Mayam Tholakuna Thinkre Amadi Yam Kana Mukknakhre Hojik Landarakhiba singna Khongpham Handoktriba Makhai Langi Waroshin Prokpagam Kiroi Loikham Naidana Chatharagli Balangi Waroshin Karama Matamda Lerakadagi Haiba Miyangi Wahangi Paukhum Kana Pigadoribage Wahang Asigi Paukhum Kana Amatana Pibangamloi Masigi Paukhumdi Mainland India da Lengalongi Chupli Pariba Amadi State Asigi Lengalon Pariba BJP Luching Masingam Pipam Toi Manipuri apun masaktam thugaina balandaragli ba illegal migrant chin Kuki narco terrorist singna Manipuri apun masaktam thugaina bahona bagi landa asi oithokloi da ba amadi aran ba thawongni haibadu makhoigi miyam amadi luchingma singna khanglakpa matamda langi waroshin prokpa ngamgani narco terrorist singi luchingma singna aran ba puari amadi theory da thajabadagi inkhalagli ba kari su khangjadaba naharol singbu lana lamjing duna landa haliba si khanglakpa matamda mitei miyam da nongmai chinol onseliba sigi mahut Makhoibu lana lamjing libasing aduda oina nongma natraga nongma nongmai chingno onsilakani haibadu khangna makhoigi aran khongpham amasu thauseldagi matam chana hando hobana tunglam chatki yaifaba oigani saidanglaba miyoi khujo kharana saidangliba mafam adu makhoina mapuni saidangliba mafam adu makhoigi hofam chatphamni maraibakni lamgi mapu oiribasing aduna mitopni asengba lamgi mapu makhoini haijinba ngamliba asidagi hena chawbanam tha ama leite Thawong asida thajanariba miyoi sing adu karama makhalgi miyoi kanglupno haiba tarabadi khwaidagi hanthaba midi manba saramchatki miyoi singni haibada haimanba thoklaroi makhoi sing aduna aranba oithokloidaba manglanda thajaba thamluba adudagi mikap tholaktuna asengba chumba sing adu khanglakpa matamda makhoibu lana lamjingliba sing aduda oina nongmai chingdol onsilakani haibasidi soifadraba wafamni tamthiraba phibam adu thoaloi haiba tarabadi chinkuki jogi luchingba saba singna kuki community miyambu lana lamjingduna punba Honariba, Khongpham Nagi Matam Chana Hando Honaba, Honabana Makoi Tunglam Chatki Punsida Favo Oigani Thazai, Indo Memarngam Kaida Logi Wangmada Huran Lanada, India, Manipur State, Changsilaki Bachin Kuki, Jo Mioi, Kuzo Karana Yumdang Bana Kainaiba, Amadi Lau Mapu Yung Natan Bit Hong Chataragli Basida, Yumbu Yellow meeting Buroi Tamburo Miam Nakaidamaida Mayum Tadok to Nachen Kiroi Amadi. Tarai na maram da mumitop singda sina thokloi singnarak pakuding maki mayokta khongpham chena lanthing narakani haibasi landaragli ba illegal migrant narco terrorist singna khangdaba si laibak thibani lamlanba miyan cha singna na cha lawtho icha sumge haibasi chetna ba yaroidaba amadi nai tanagadaba thawongni haibasi malengi miyamna khanglaba su chin Kuki narco terrorist singna khangmangamdabagi maramdi makhoigi masagi horofom khangdaba amadi tang taba yumpham leitaba singi saram chatkili chetni haibada haiman bathokloi Luribadi hopam satpam khangdaba mafam amadagi mafam amada hongduna chatpa sa marak nga marak oiba singna laiba asigi mathakta landa duna Manipurgi manungda makhoigi oiba tokhaiba laiba jalengam semna bahonaragliba asida central government amasung state lengana makhoigi mafamda ngak nonbagi thawong chathaduna lairiba sigi maram karigino haibasini leibak thugaina ba landarakhiba mireibang macha chin Kuki narco terrorist khuzok ama Laksin na bahona bagi mahuta wari sanaraga waroshin prakani haribasi nunggi oiba angakpa thawong amani haibada haiman bathokloi leibak thugaina ba mitei singi mathakta landa duna tamthiba mihat masakar chathabada central government gi luchingwa singi mafamda tumina leishin ba amadi wathok asi kanglupki irangni haiba ngamliba si mitei singbu mitof oina lawba duga landaragli ba terrorist singbu nalamda masigi helawmi oina lawba divide and rule policy ni thawong asi mitei miyambu Haugat kang khatpa ngamhandana matam pumbagi namthana balawtuna balanda ni haibada haiman buthoklaroi